ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗ ꯃꯩꯇꯩꯂꯣꯟꯗ ꯐꯣꯡꯕ ꯄꯣꯡꯅꯐꯝ ꯄꯥꯎꯆꯦ ꯑꯃꯗꯤ ꯏꯪꯂꯤꯁꯇ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦ ꯗ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯐꯤꯁ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯤꯕ ꯑꯣꯐꯤꯁꯇ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯑꯗꯨꯗ ꯆꯦꯟꯅꯕ ꯂꯨꯞ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯖꯨ ꯑꯃꯗꯤ ꯏꯗꯤꯇꯔ ꯒꯤꯜꯁ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯁꯦꯡꯗꯣꯛꯂꯛꯎ ꯍꯥꯏꯅ ꯄꯨꯡ 49ꯒꯤ ꯃꯇꯝ ꯊꯥꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯞ ꯑꯃꯠꯇꯅ ꯁꯦꯡꯗꯣꯔꯛꯇꯕꯅ ꯄꯥꯎꯆꯦ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯗꯕ ꯃꯔꯝꯅ ꯉꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯨꯝ ꯃꯁꯥꯒꯤ ꯁꯤꯟꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ꯫ ꯄꯥꯎ ꯐꯣꯡꯕ ꯑꯃꯗꯤ ꯁꯟꯗꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯑꯝꯖꯨ ꯑꯃꯗꯤ EGMꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ 0R ꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯥꯁꯣꯏ ꯑꯦꯁꯤꯒꯤ MLA AK ꯃꯤꯔꯥꯕꯥꯏꯅ ꯀꯣꯚꯤꯗ ꯂꯩꯅꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ 3 ꯍꯥꯡꯗꯣꯛꯇꯨꯅ ꯉꯁꯤꯗꯤ ꯏꯃꯥ ꯀꯌꯥ ꯄꯣꯠ ꯌꯣꯟꯕ ꯍꯧꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯍꯥꯡꯗꯗꯅ ꯂꯩꯔꯛꯄ ꯑꯗꯨꯒꯤ ꯑꯋꯥꯕꯗꯤ ꯀꯣꯛꯂꯦ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯛꯁ ꯎꯞꯇꯕ ꯁꯤꯖꯤꯟꯅꯗꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯈꯠꯂꯛꯈꯤ꯫ ꯃꯥꯂꯦꯝꯗ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯂꯥꯛꯈꯤꯕꯗꯒꯤ ꯆꯍꯤ ꯑꯃꯔꯣꯝ ꯁ꯭ꯀꯨꯜ ꯊꯤꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ AC ꯗꯒꯤ ꯁ꯭ꯀꯨꯜ ꯚꯦꯟ ꯁꯔꯚꯤꯁ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ AC ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯒꯣꯜꯁꯦꯝ KVꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯆꯨꯝꯊꯥꯡ ꯁꯥꯅꯄꯨꯡꯅ ꯌꯪ ꯌꯨꯅꯤꯌꯟ ꯀ꯭ꯂꯕ ꯐꯨꯔꯥꯃꯈꯣꯡ ꯅꯝꯕꯨꯜ ꯃꯄꯥꯟꯒ ꯈꯨꯠꯁꯝꯅꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯒꯣꯜꯁꯦꯝ KV, ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯀꯨꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ L ꯀꯨꯟꯖꯨ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ AC ꯑꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯚꯦꯟ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏ 250ꯗ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯃꯤ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯈꯤ꯫ ꯅꯨꯄꯤ ꯂꯥꯜꯗ ꯊꯧꯅꯥ ꯐꯈꯤꯕꯤ ꯏꯃꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯩꯁꯥꯝꯄꯥꯠ ꯊꯣꯡꯗꯒꯤ ꯁꯟꯖꯦꯟ ꯊꯣꯡ ꯐꯥꯎꯕ ꯑꯁꯤ ꯅꯨꯄꯤ ꯂꯥꯜ ꯅꯤꯡꯁꯤꯡ ꯂꯝꯕꯤ ꯍꯥꯏꯅ ꯊꯣꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯈꯤꯕ ꯑꯗꯨ ꯀꯩꯗꯧꯉꯩ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯒꯅꯤ? ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯅꯨꯄꯤ ꯂꯥꯜ ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯃꯥ ꯄꯥꯔꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ NB ꯅꯥꯔꯥꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯊꯧꯅꯥ ꯐꯕꯤ ꯏꯃꯥ ꯔꯖꯅꯤ ꯂꯩꯈꯤꯗꯕꯒꯤ 38 ꯁꯨꯕ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗꯕꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯤꯌꯥꯝꯅ ꯃꯥꯎ ꯀꯩꯊꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯅꯧ-ꯑꯅꯧꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯑꯃꯗꯤ ꯌꯣꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯩꯊꯦꯜ ꯉꯁꯤꯗꯒꯤ ꯍꯧꯅ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯔꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯃꯥꯌꯣꯛꯅꯕꯗ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯣꯠꯂꯝ ꯀꯌా ꯌꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯥꯎ ꯋꯤꯃꯦꯟ ꯕꯤꯖꯤꯅꯦꯁ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A ꯀꯥꯄꯩꯅꯤꯅ ꯍꯥꯏꯈꯤꯕꯗ ꯃꯥꯎꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯂꯩꯅꯥ ꯈꯔ ꯀꯣꯝꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯆꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:10 ꯇꯥꯕꯗ ꯍꯩꯔꯣꯛ ACꯒꯤ MLA ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ RADHESHYAMꯒꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯊꯧꯕꯥꯜ ꯐꯥꯌꯔ ꯁꯔꯚꯤꯁꯅ ꯃꯇꯝ ꯆꯥꯅ ꯃꯩ ꯀꯟꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯃꯊꯣꯜ 3 ꯂꯣꯡꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯏꯊꯛ ꯊꯪꯕ 3ꯁꯨꯕ ꯃꯊꯣꯜꯒꯤ ꯀꯥ ꯑꯃꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀꯤꯠ ꯊꯣꯛꯇꯨꯅ ꯃꯩ ꯑꯗꯨ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯗ ꯄꯜꯂꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯏꯅꯦꯝ ꯚꯤꯂꯦꯖꯇ ꯂꯩꯕ MS ꯏꯃꯥꯂꯩꯕꯥꯛ ꯑꯦꯒ꯭ꯔꯣ ꯄ꯭ꯔꯗꯛ ꯑꯣꯐꯤꯁ ꯁꯪꯒꯥꯕ ꯑꯃꯗꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯕ ꯄꯥꯝꯕꯤꯁꯤꯡꯗꯒꯤ ꯁꯨꯡꯕ ꯄꯣꯠꯊꯣꯛ 3 ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯆꯤꯐ ꯑꯦꯗꯤꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯝꯖꯨꯒꯤ ꯑꯦꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯡꯈꯦꯝꯆꯥ ꯁ꯭ꯌꯥꯝꯖꯥꯏꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯏꯅꯦꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯩꯅꯧ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ N ꯁꯣꯚꯥꯅꯥ ꯗꯦꯕꯤ, ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁꯔ ꯕꯤꯁꯅꯨꯄꯨꯔ Dr. DH ꯅꯕꯀꯤꯁ꯭ꯋꯔ, NIT ꯔꯨꯔꯀꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ Dr. GD ꯔꯥꯟꯁꯤꯟꯆꯨꯡ RN, ꯀꯝꯄꯅꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ GD ꯁ꯭ꯋꯦꯇꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯏꯟ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ, ꯂꯦꯃꯟ ꯒ꯭ꯔꯥꯁ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ, ꯑꯣꯔꯒꯥꯅꯤꯛꯀꯤ ꯅꯤꯃꯥꯏꯜ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔ, ꯒ꯭ꯋꯥꯅꯥꯜ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔ, ꯄ꯭ꯌꯣꯔ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯜ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯔꯒꯥꯅꯤꯛ ꯄ꯭ꯔꯗꯛꯁꯤꯡ ꯂꯣꯟꯆ ꯇꯧꯈꯤ꯫ ꯐꯤल्म ꯑꯃ ꯃꯥꯏ ꯄꯥꯛꯍꯟꯕ ꯍꯥꯏꯕꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯁꯛꯅꯥꯏꯔꯕ ꯐꯤल्म ꯗꯤꯔꯦꯛꯇꯔ ꯕꯤꯖꯒꯨꯞꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯕꯥꯆꯨ ꯌꯨꯅꯤꯛ ꯀ꯭रिꯌꯦꯁꯟꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯔꯣꯖꯤ ꯍꯩꯁꯅꯥꯝꯅ ꯄ꯭ꯔꯦꯖꯦꯟꯠ ꯇꯧꯕ ꯂꯦꯄꯨꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤल्म ꯑꯃ ꯍꯣꯇꯦꯜ ꯀꯦꯁꯜ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯏꯝꯐꯥꯜꯗ ꯊꯥ ꯑꯁꯤꯒꯤ 13ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯌꯥꯏꯐ ꯊꯧꯅꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯐꯤल्म ꯑꯃꯒꯤ ꯕꯤꯍꯥꯏꯟꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯇꯧꯔꯕꯗꯤ ꯁꯨꯇꯤꯡ ꯇꯧꯕꯗ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤ ꯅꯅꯥꯎ ꯃꯥꯏꯕꯝꯅ ꯁ꯭ꯇꯣꯔꯤ ꯑꯃꯁꯨꯡ
producer na Baspan Pangambam Noire, film asigi director na Pamba Lakshmane, film asida Manipur gi saknai raba actor kayana maroi basatam langlei. Amaromda online da LUHONGBA haiba Peacemaker Artist Association ge chahi sigano bokhudo loiriba LEELA asigi yaifa thongni thoramso Akampata laiba LEELA party asigi office da pangthokre. Thoramadu da saruk yakiba script writer Ranjit Ningthauzana haikibada Chaukat Pahaibasi Mahausa amadi culture toinadaba yaroi. Ningthauzana makha taraduna science na khongjel yang na chaukalakpada nature bu thawoidabadi yaroi. Work culture na thoiba culture raina longnarabasu Mahausa bu thawoidrabadi miyoiba khunai mangkigani haiki.